ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯊꯣꯛ ꯑꯃꯣꯝꯆꯥ꯫ ꯉꯁꯤ ꯑꯩꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯣꯅꯣꯄ꯭ꯂꯦ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯨꯡꯁꯤꯕꯤ ꯍꯤꯗꯦꯜ꯫ ꯋꯥꯔꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯕꯨ ꯈꯨꯜ ꯑꯁꯤ ꯀꯝꯗꯧꯅ ꯂꯥꯟꯒꯅꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯌꯨꯝꯗꯁꯨ ꯏꯃꯥ ꯃꯊꯟꯇ ꯉꯥꯏꯔꯝꯒꯅꯤ꯫ ꯑꯩ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯤꯕ ꯍꯧꯅꯗꯦꯗ꯫ ꯏꯊꯟꯇ ꯍꯦꯛꯇ ꯈꯣꯡꯅ ꯆꯠꯂꯒꯦ꯫ ꯇꯨꯔꯦꯟ ꯑꯗꯨꯁꯨ ꯑꯩ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯅ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯤꯁꯤꯕꯨ ꯏꯁꯩꯗꯨꯝ ꯉꯪꯉꯒ ꯇꯨꯔꯦꯟ ꯃꯄꯥꯟ ꯇꯥꯅ ꯆꯠꯂꯒꯦ꯫ ꯆꯤꯡꯁꯤꯁꯨ ꯄꯪꯆꯥꯎ ꯆꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯎꯆꯤꯟ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯐꯥꯎꯗ ꯌꯧꯔꯤꯁꯦ꯫ ꯍꯤꯁꯨ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯏ꯫ ꯍꯤꯁꯨ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯇꯧꯏꯁꯤ꯫ ꯑꯩꯕꯨ ꯍꯦꯛꯇ ꯀꯨꯝꯃꯗ꯭ꯔꯅꯦ? ꯊꯥꯕꯜꯁꯤꯁꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯅ ꯐꯔꯤꯕ? ꯑꯩ ꯇꯨꯔꯦꯟꯁꯤ ꯍꯦꯛꯇ ꯏꯔꯣꯏꯔꯒ ꯂꯥꯜꯂꯒꯦ꯫ ꯅꯨꯡ ꯃꯔꯛꯇ ꯆꯦꯟꯕ ꯇꯨꯔꯦꯟꯅꯤꯅ ꯏꯁꯤꯡꯁꯤꯁꯨ ꯆꯤꯡꯒꯣꯟꯒ ꯑꯣꯏꯔꯦ꯫ ꯏꯪꯕꯗꯁꯨ ꯂꯣꯏꯔꯝꯃꯅꯤ ꯇꯧꯏꯁꯤ꯫ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯒꯦ꯫ ꯏꯪꯍꯦ ꯁꯤꯗꯤ꯫ ꯁꯤꯗꯤ ꯀꯃꯥꯏꯅ ꯀꯨꯝꯅꯤ? ꯑꯥꯗ ꯂꯥꯞꯅ ꯃꯩ ꯃꯉꯥꯜ ꯃꯆꯥ ꯑꯃꯈꯛ ꯂꯣꯏꯅꯅ ꯇꯨꯔꯦꯟꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕꯁꯤꯕꯨ ꯑꯁꯤꯕꯨ ꯍꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯁꯤ ꯍꯤꯅꯤꯗ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯒ ꯑꯩ ꯍꯤꯁꯤ ꯀꯧꯗꯨꯅ ꯂꯥꯟꯊꯣꯛꯍꯜꯂꯒꯦ꯫ ꯅꯛꯇꯤ ꯅꯛꯁꯤꯜꯂꯛꯂꯦꯗꯅ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯗ꯭ꯔꯅꯦ? ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯤꯕ ꯍꯧꯔꯗꯤ ꯑꯩ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯑꯣ ꯍꯤ ꯍꯣꯜꯂꯛꯏꯕ! ꯑꯣ ꯍꯤ ꯍꯣꯜꯂꯛꯏꯕ! ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯤꯗꯣ ꯑꯃꯨꯛꯇ ꯏꯅꯥꯛ ꯇꯝꯅ ꯊꯧꯖꯟꯕꯤꯔꯛꯂꯣ꯫ ꯑꯩ ꯇꯨꯔꯦꯟ ꯑꯁꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯂꯣ꯫ ꯊꯥꯗꯤ ꯇꯥꯔ ꯃꯥꯜꯂꯦ꯫ ꯁꯣꯝꯗ ꯆꯪꯉꯦ꯫ ꯍꯤ ꯍꯣꯜꯂꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯦꯅ꯫ ꯃꯁꯝ ꯑꯁꯤꯁꯨ ꯅꯤꯡꯗꯣꯡ ꯁꯥꯡꯂꯒ ꯀꯌꯥꯗ ꯐꯖꯔꯤꯕ! ꯇꯨꯄꯤ ꯑꯁꯤꯅ ꯎꯞꯁꯜꯂꯒ ꯃꯁꯛꯁꯤꯁꯨ ꯎꯠꯇꯦ꯫ ꯑꯩ ꯀꯥꯔꯒꯦ꯫ ꯇꯨꯔꯦꯜꯁꯦ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣ꯫ ꯑꯩ ꯏꯁꯤꯡ ꯑꯁꯤꯁꯨ ꯏꯪꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯁꯤꯗ ꯑꯩ ꯇꯨꯔꯦꯜꯁꯦ ꯂꯥꯟꯗꯨꯅ ꯏꯔꯣꯏꯗꯨꯅ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩ ꯇꯨꯔꯦꯜꯁꯦ ꯑꯝꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣ꯫ ꯇꯥꯔ ꯃꯥꯜꯂꯦ꯫ ꯀꯥꯈꯠꯆꯔꯛꯂꯒꯦ꯫ ꯍꯤ ꯍꯣꯜꯂꯤꯕꯤ, ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯍꯥꯛꯁꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯁꯨꯛꯂꯕ ꯆꯤꯡꯒꯣꯜ ꯑꯁꯤꯗ ꯅꯇꯣꯝꯇꯅ ꯍꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯁꯤꯕꯨ ꯅꯍꯥꯛꯄꯨ ꯀꯤꯗ꯭ꯔꯣ? ꯀꯔꯤꯅꯣ? ꯄꯥꯎꯈꯨꯝꯁꯨ ꯑꯝꯇ ꯄꯤꯗꯕ꯫ ꯐꯔꯦ꯫ ꯏꯁꯤꯡ ꯑꯁꯤꯁꯨ ꯆꯤꯡꯒꯣꯟꯗꯒ ꯆꯦꯟꯕ ꯑꯣꯏꯔꯦ꯫ ꯏꯪꯕꯅꯁꯨ ꯃꯍꯥꯛ꯫ ꯍꯤ ꯍꯣꯜꯂꯤꯕꯤ, ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯩ ꯀꯧꯕꯒꯦ? ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨꯗꯅ꯫ ꯆꯤꯡꯅꯒꯅꯨ, ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯕꯨꯡꯃꯛꯅꯤ ꯈꯜꯂꯣ꯫
ꯆꯤꯡꯅꯒꯅꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯩ ꯀꯧꯕꯒꯦ ꯀꯔꯤꯅꯣ ꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯂꯥꯏꯔ ꯃꯤꯔ ꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯜꯂꯤꯕ ꯏꯃꯥ ꯏꯕꯦꯝꯃ ꯅꯆꯥ ꯅꯪ ꯍꯥꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯅꯆꯥꯕꯨ ꯁꯣꯏꯕꯤ ꯉꯝꯕꯤꯗꯕꯤ ꯄꯤꯅꯕꯤꯌꯨꯀꯣ ꯎꯆꯤꯟ ꯅꯆꯤꯟꯅ ꯊꯧꯕꯥꯜꯁꯤꯕꯨ ꯂꯦꯞꯁꯤꯜꯂꯛꯂꯤꯁꯦ ꯌꯥꯔꯅꯤ ꯑꯁꯤꯗ ꯇꯣꯔꯕꯥꯟꯁꯤꯕꯨꯛꯇ ꯍꯣꯏ ꯌꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯤꯕꯤꯈꯤꯕꯤꯛꯇ ꯁꯣꯝꯕꯨꯁꯨ ꯌꯥꯏꯐꯕꯇ ꯑꯣꯏꯕꯤꯌꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯩꯖꯍꯧꯔꯒꯦ ꯍꯣꯏꯁ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅ ꯁꯛꯂꯤꯕꯁꯦ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯍꯤꯁꯤ ꯃꯃꯥꯏꯗꯩ ꯊꯣꯛꯇꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯗꯕꯁꯤ ꯃꯁꯤꯗꯤ ꯂꯥꯏ ꯑꯣꯏꯔꯦ ꯃꯤ ꯑꯣꯏꯔꯦ ꯑꯩ ꯍꯌꯦꯡꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯒꯦ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯉꯔꯥꯡ ꯑꯩꯕꯨ ꯍꯤ ꯂꯟꯕꯤꯔꯝꯕꯗꯣ ꯃꯥꯅꯦ ꯑꯩ ꯎꯈꯥꯁꯤꯗ ꯐꯝꯗꯨꯅ ꯍꯦꯛꯇ ꯉꯥꯏꯔꯒꯦ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯉꯔꯥꯡꯒꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯏꯔꯦ ꯃꯤ ꯑꯣꯏꯔꯦ ꯑꯩ ꯍꯦꯛꯇ ꯍꯪꯂꯒꯦ ꯍꯤ ꯂꯥꯟꯕꯤꯔꯤꯕ ꯑꯩꯕꯨ ꯍꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯇꯨꯔꯦꯜ ꯑꯁꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯁꯣꯝꯗ ꯑꯣ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯌꯦꯡꯉꯒꯦ ꯂꯥꯏꯅꯤ ꯃꯤꯅꯤ ꯍꯥꯏꯕꯗꯨꯃ ꯆꯞ ꯆꯥꯕ ꯈꯪꯗꯣꯛꯂꯒ ꯄꯨꯛꯅꯤꯡꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯔꯅꯤ ꯑꯩ ꯍꯪꯉꯒꯦ ꯁꯣꯝꯗ ꯍꯣꯏ ꯂꯥꯜꯂꯒꯦ ꯀꯥꯈꯠꯆꯔꯛꯂꯒꯦ ꯏꯁꯤꯡ ꯌꯥꯏ ꯌꯧꯔꯛꯄꯁꯤꯗ ꯑꯩ ꯍꯦꯛꯇ ꯍꯪꯕ ꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯁꯣꯝꯁꯤ ꯉꯔꯥꯡꯁꯨ ꯑꯩꯕꯨ ꯍꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯁꯣꯝꯒꯤ ꯃꯤꯡ ꯍꯪꯕꯗꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯠꯈꯤ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯕꯤꯗꯅ ꯃꯣꯡ ꯍꯥꯗꯕ ꯃꯈꯩ ꯑꯩꯕꯨ ꯍꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯍꯧꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯣꯝꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕ ꯁꯤꯁꯨ ꯑꯩꯅ ꯍꯪꯖꯔꯤꯕꯁꯤ ꯁꯣꯝꯅꯅꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯈꯨꯝꯗꯅ ꯇꯣꯔꯕꯥꯟ ꯑꯁꯤ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯁꯦ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯕꯨ ꯀꯨꯝꯊꯔꯣ ꯍꯥꯏꯕꯅꯤ ꯑꯩ ꯃꯁꯤꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯍꯜꯂꯔꯣꯏ ꯍꯪꯂꯒꯦ ꯆꯤꯡꯅꯕꯤꯒꯅꯨ ꯁꯣꯝꯒꯤ ꯃꯤꯡꯗꯨꯇꯪꯗꯤ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ ꯁꯣꯝꯗꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯨ ꯁꯣꯝꯁꯤꯕꯨ ꯂꯣꯟ ꯊꯣꯛꯄꯤꯗꯕ꯭ꯔꯥ ꯁꯣꯝꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁꯣꯝꯒꯤ ꯍꯤꯁꯤꯗꯒꯤ ꯑꯩ ꯀꯨꯝꯊꯖꯈ꯭ꯔꯔꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯔꯦꯞꯄ ꯋꯥꯅꯤ ꯆꯥꯟꯕꯤꯗꯨꯅ ꯍꯤꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯨꯝꯊꯕꯤꯌꯨ ꯃꯔꯣꯟꯕꯨꯛꯇꯤ ꯊꯣꯛꯄꯖꯥꯠꯅꯤꯗꯅ ꯑꯩ ꯍꯦꯛꯇ ꯍꯪꯉꯒꯦ ꯑꯗꯣ ꯑꯩꯅ ꯍꯪꯖꯕ ꯋꯥꯍꯪ ꯑꯃꯈꯛꯀꯤ ꯄꯥꯎꯈꯨꯝꯗꯤ ꯁꯣꯝꯅ ꯄꯤꯕꯤꯗꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯁꯣꯝꯒꯤ ꯑꯔꯦꯞꯄ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯝꯃꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯩ
ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯁꯤꯇꯕꯨ ꯄꯥꯡꯊꯣꯛꯆꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ? ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯑꯔꯦꯞꯄ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯂꯣꯡꯕꯔꯣ? ꯑꯩ ꯍꯪꯉꯦ, ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯕ ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯗꯨꯇꯪꯗꯤ ꯈꯪꯖꯔꯒ ꯆꯠꯈꯤꯒꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯑꯩꯕꯨ ꯇꯨꯔꯦꯟ ꯑꯁꯤ ꯇꯣꯔꯕꯥꯟ ꯇꯝꯅ ꯑꯩꯕꯨ ꯍꯤ ꯂꯥꯟꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯑꯗꯨꯇꯗꯤ ꯈꯪꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯤꯡꯉꯦꯂꯥꯏ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯅ ꯉꯁꯤ ꯁꯣꯝꯒꯤꯗꯃꯛꯇ ꯁꯣꯝꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯕꯁꯤꯗ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯑꯍꯤꯡꯗ ꯈꯛꯇ ꯍꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯒꯤ ꯊꯕꯛ ꯑꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯒꯁꯨ ꯑꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯩꯅ ꯍꯤ ꯂꯥꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯄꯂꯦꯞꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯑꯩ ꯅꯪꯒ ꯌꯥꯝꯅ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ? ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯕꯗ ꯑꯩ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎ ꯇꯨꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯤꯡꯉꯦ ꯂꯥꯏꯔꯦꯝꯕꯤ꯫ ꯑꯗꯣ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯣꯝꯒꯤ ꯃꯤꯡꯂꯦꯟ ꯈꯪꯕ ꯐꯪꯖꯕꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯍꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯒꯦ꯫ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯩ ꯏꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯑꯩꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯑꯩꯒꯤ ꯍꯤꯔꯦꯟ ꯇꯥꯐꯝꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯑꯩꯒꯤ ꯍꯤꯔꯦꯟ ꯇꯥꯐꯝꯒꯤ ꯅꯨꯡꯁꯤꯕꯤ꯫